Hi guys, ngasi su mayam bo mukan taram no story. Ngasi su hayang sit loiga torbo khigi chathariba FIFA 2026 asigi maramda football sigi maramda anoba kari kari thokre haibagi update khar thamjage hadana video si pujarakpani ngasi su ngasi asi date 18 aduga hayang lona ba date 19 gi lona ba horen khigi nongyai pung baro makhai asi da haiba tare masida sanaga doriba khigi match sina France amasung England ni si final da lehoba team ani si amuk kaidoga ba third place ke amuk tanaga da bani masi FIFA na thamba dum da rules ni thai dagi dum sanaraga la ba hai tare ko first second third fourth khigi mathang sitna legada ba khoi world cup winners sing khanbagi niyam hai ba tare adubu nang su mangai re ai su mangai re sanari ba team khodi mak makoi na pamli ba tanari ba target de kaino winner mako hai ba dun adubu competition ma or hidana ba ma khoi pangthok pa targa di winner hai ba sidi amakhak leibam thokpani natra aduna for khoi gi final sanagada ba di Argentina am Spain thakre adubu lehori ba France am England sing si ahin nong yai sanagada bani adubu makoi gi head coach mero in England gi head coach as my fodoi akoina sanaba lakpadi to target the winner ne masi team khuding makini adubu hariba makoi gi team ani na khoi gi third place ki damak sanaba si interest ilei leita ba dong utpa hai bitare adubu sanada ba di yade natra ai khoi yaw sanaro yaw zero hai taragadi ben tarok su yai FIFA na hai tare FIFA organization hai batare ko simale adubu hai na dum sanbi sanarani ko aduga third place asi kanana ngamgadagi comment thambiramu aduna adon prediction sumiladi hen yening taragadi ai comment da mele bai na ma yawbuni sang yengbiu ngasi fun enjoy tomina si nakana lepaga lauthana bi ha enjoy tobi tauthana si natra aduna amuk sa haijage adon prediction sumilali khangna bi damak yengna bi damak ai comment da mail app yawribani ma adu sang yengbiu aduga lakadoriba aroiba heng date 19 gi ahing nong yai khoigi date 20 gi lona ba pung paro makhai se sanagadoriba first place atho hen tanagadoriba aroiba match means Argentina amsung Spain gi match asi su kanana ngamgadagi have a prediction thambira mo haitare adu ngasi gi main on puzariba anobo topic sina kainai kanda ngarang han sanaki ba England amsung Argentina gi adum laba match adu lorba matung England goalkeeper gi nakanda thamiba khoigi water bottle da haitare ko maduda some khoigi scripted haitare if full time means plus additional 30 minutes lower fauba sanadaba or draw satpa taraga di koi tie break kauna ga dori bani penalty kauna ga dori nai tare means winner ma khandab di hata bani na maduda tie break kauna penalty kauna ba Argentina gi every player gi possible koi gi kadai da kaur taraga di mokoi gi Argentine players na kadai da kaur taraga di hariba England keeper na karom da songa dagi dive right or dive left haibana singba symbol list mayama iram bai tare Argentine players sing ge tare Messi ki adagi Enzo Fernandez ki Martinez ki ladiba khoi every player khuding makki karigum Messi na kaw taraga di karom song ne haibel sing masi ki list ama player sing ki khoi possible list ama smai sembagi saktam duni haiba khoi ki nan sana ki ba khoi England am sung khoi Argentina gi match lor matung khoi Argentine player sing thengna rak padum laba khoi England keeper goalkeeper gi water bottle da tharam ba do haitane match that nakan da usari ba sini khoi Messi gi na magi left foot ni aduna mana karo ka se fake left ni left lom da kaw sa ni fake oi ga ni aduga kano song yet lom da that right means that right to na iram mes mana ko aduga Montreal gi na khoi gi left song aduga Paradis gi na stand left khoi gi oirom da left ga right lom da song u aduga McAllister gi na yet dum song hai na sing Enzo Fernandez gi na central khoi stand central maya dum left pa leu ga haiba sumaina khoi gi possible list ama iram bai tare masisu honaba kan bagi manung changani khale ko ithoi bani ngamdabadi adi mari bakini ko by any means ngamdabi adi aduna ithok pani scripted hai tare simale aduga nan gi hariba Argentina amasung England gi match to lore matung Argentine players singa khoi gi play card ama hai tare last Malvinas son cans mai thaba khoi gi play card ama khoi gi lore matung da moina celebrate to matam da khoi ne miya mangda or camera mang hai tare so tori masi kai no hai kanda Malvinas means Falkland Islands hai tare Falkland Islands are for Argentina hai na smana thai kai nai kanda hai ba koi Argentina gi ek nakna leba island ama le Falkland Islands hai na ko hai ba se kuina da gi dum unadron lak pa Argentina amasung England gi marakta hai ba island si ai gi ni hai da na koi mukna raga lak pa dum laba island ama ni hai tare masi miyam ta de 3 to 4000 chang khatak tai hai tare ko adu masi hai ba island si gi owner aduga
kanana hana palai kaidori haibagi history duma kona laksage atopa video amada matang saba kanda adubu samlana thamjage masi play card se tawrubadagi haitare FIFA could fine Argentina after player sought this play card haitare ko after the game against England sana matungda mo khoina saiba play cards ulubadagi FIFA na fine to yabagi positive leire means ko I mean kaina kana FIFA haibasi neutral oin laigadabani political based organization amanatti haitare aduna any political gesture ama lakpa matamda madu prohibit tawribani FIFA haitare ko aduna Argentina gi football association haitare Argentina gi FAC mamang da su haitare same banner 2014 da puthobadagi haitare 20000 pound mo kai fine tawrabani haitare 2014 gi matam sida su aduna haiba island se United Kingdom aduga maroina Argentina makhoi ani gi marakta kuina dagi leiba adum laba sovereignty dispute ni haitare I means akoi boundary da leigadabani adugi akoi na hana palakpani o aduni haibagi claim mayam leinakre aduma kon laksarga haibaduni masigi dispute koina sum yetnaraga lakpa disagreement mayam duna haitare 1982 da fawba war ama broke out tawraba war ama su thokrabani masida Argentine kayama aduga Falkland Islands tigi native koi gi kano si khasu leigidrabani haitare aduga UK means England longe su soldiers kayam su sigrabani misimna kayam thokrabani haitare football haibasi sports or game du khak sunati emotion ne haibaduni maribak ama pudra laibani haitare mathwai ko bakta leiba ama maribak ama pudra laibani aduna magi pen da mayam du phongdok narakani haitare sima leikre aduga hena nungai ga doriba mathangi topic sina kai nai kanda hoji dum viral oriba haitare hanadagi su dum mayam su ubiram lagani koi UNICEF na sin badum la koi children singi oiba scheme amagi matang da koi photo shoot tawu matam da Lionel Messi na koi hoji nauna masin tung kholai ba koi Spain gi player Lamine Yamal se koina batchup amada irujabagi photo sakta amma mayam su soin thengna biram lagani masi worldwide oina viral chali bani ko masi AI nate aseng bani ko adu hena ngai su kai nai kanda mayam na masi hadak sana ga doriba koi gi final match Argentina amsung Spain gi final match asi mayam scripted oina means sahi kun jigi trampan kun gi mamang dagi haitare sinduna laaba tahana nabi damka sinduna laaba dum laba match oigani ga na so koi gi ngangnari ba koi gi conspiracy ni ga su ngangnari ba dum laba pot amani haitare adu kai de scripted oini masi accidentally or fortunately haitare ko thok pa dum laba coincidence ni haitare ko adu mandi man bai tare matam du da koi gi hoji Lamine Yamal 19 years sure aduga Messi na mahaku batap tu da iru zabiramba or photo shoot da thengna ki basisu 19 years sure haitare matam du only 5 months katani Lamine Yamal na ori ba sahi aduga hoji Yamal na leli basisu jersey number 19 ni aduga pangthok ka da mantaki world cup sisu date 19 ni 19 series haitare ko aduga Yamal na Messi compete tawdori basisu sahi 18 means 19 years ki matung ni haitare matam du da su Messi na ma pu iru zabiramba photo shoot taw matam du da su Lionel Messi jersey number 10 litri 19 lili haitare mang jersey number su means sana ba haitare si thoin sin banate ko scripted nate long term adum laba plan nate haitare ko coincidence ni adubu 19 ga na smana mayam sana ba thok pasida mayam sum conspiracy amagi mong sum ngangna bani haitare adubu antak thengna ga doriba final match thengna ga doriba Argentina sum Spain waidagi matik saba dum laba mapang kalaba tin sing manung dalai dum laba team ani ni haitare ko asuki matik nuai ga ni khale masigidi matang tension jage aduna antaki world cup winners kanana oigada ga su amukan na comment drops taw video masin thamjage